ngasi COVID-19 positive oiba nupa amasu laikanaba ngamdana laikhidrei masagi chahi humpu suraba Imphal East ki Nongmaibung Purana Rajbari dagi miyoi adu ngasi ayuk pung 6 rom taba matamda Jennings Hospital da laikhidabani laikhidraba miyoi adu COVID-19 positive oiba ga loinana BP diabetes amadi heart ki laina leiba miyoi ni hairi Thobal district COVID-19 की positive case masing leptane hengalakpa leiriba fibam lakshinanaba pandamda lamdingda leiba lamding higher secondary school da phamung chama leiba covid care center amangase education labor and employment minister Dr. T.H. Radesh yamna hangdokre Nauria pakhang lakpa AC gi hanage MLA oiramba laikhidraba pilot akoijam langam amade mahaki apokpi akoijam Padmabati ani gi mingda imung manung gi miyoi singna amjuda sel gi mateng tawkhre ngasi major kulda leiba Manipur press club ta pangthokpa achamba thoram amada laikhidraba pilot langam gi loina bi akoijam santiblana sel gi tengbang adu amju gi general secretary oina thopuriba khwairakpam nawbada khusinabaga loina TOMTV gi staff ani da su sel gi mateng tawramki None district ki miron binupi ama layang fam leitabagi laikhidaba thodokpu Rongmainaga Lufa Manipur na yaning daba fongdorakle lup asigi president Chamdan Liu Kamaina fongdorakpada thodok adu miyoibagi hak khongaw nabani hairi Kumbi AC ki manung chanba salan konjindagi sanasam Prem Chandra na mangarak subo ina mahaki maikidagi Kumbi AC ki tongan mamafam singda leiba sotharaba lawmi singda ngasi urea harlen yanthokre Thoramadu ka mari lainana Kumbi Municipal Council the chairperson W Priyoranjan na lusingduna lawmi singda haradu yanthokhi